Wari Sapuna Pumnamakpu Taramna Okchari Ngasi amuk mayamgidamakta pujarakliba wari asigi maming Block number 2 Wari asi Amit Kumar Huidrombana ibirakpa wari ni Wari asida yauriba amadi palliba kaya asi kana mataga mari lainajade Pumnamak wakalgi paringni soikiba ladriba yauribasu Pumnamakna ngakpigani Lobirasi Block number 2 Ahan Batangka Haujiki matamsi ahongba naibagi matung inna yamna hongle matamgi awonbagi matung inna chatnaramdaba kaya chatnare aduga leiramba kaya buna mangkre masigi manungda mahi masing tambagi matangdasu yamna chawna yauri khudam oina hairabada kangugi mahutta kolom selebki mahutta inanaba che adugi matungda haujikna che kolom yaudabি online class ki khudong chaba hairiba kaya asi advance amadi technology ki matengna matam ki adjust ngamnanaba sinkiba ngaktani masida thoina ngakningai oide maramdi niyam chumna satpa khaktana maruni adubo high technology ki khudong chabagi marumda manghal lakliba kaya asisu masing thibada loiba nairoi environmental physical mental health aduki matik sokle haujiki matamdabo maron thoktaba angang kanana smartphone ki matangda khangdaba yawbagi masida yengsilurabadi yamna heisingba ama oidori adubo madugi side effect ti kanana kupna nainaba yawrabagi haina khangna adum tawraga laklabani miyoiba aikoina madubu ngakthoknaba hotnabada mama mapa kayana boarding da masa singbu thamduna internet ki side effect bu phanghandri madugi manungda William Su amani mama mapagi naitum poksaba oibanina mama mapana su masa masagi thabakna chinman khibana senaba ngamaktabadagi boarding da namsilakbani yumda leiringai matamdadi nonganbadagi namit taba fawba video game sanaduna ta leibani matomta pokpagi haunabi apamba khuding phangdaba yade haibagi ningaida angang oijarabasu matamgi ithak irangdi phajana haire class ti 12 kari batangai ribani nisasu kabak chaba malakba adudadi mamaga mapaga tanaraga khara hena section school amagi boarding da namsilaibani adubo boarding dana hena nungaire haibaduni lamlamgi angang suna lakpanina maduda afawa phataba makhal kaya oi madugi manungda mana saktamina ba haibasi mahausani phana haiduna su William gyan tadaba maksunate inkhalakpagi haunabi yamna langninguba yamna ngauningubai wani adubu mamaga mapaganadi khanthaba ngamhaudrabadi soikini khanduna wajabani pumnamagasi mahak khangdaba nate isam samna hairabada gyan tana ngauba kaiduni ahanba Williamna boarding changlakpa matamduda session hoba kuitribanina mi irei leramde junior class 11 gi nupa macha 10 muka 12 kariba taruk taret muka lerami mahakna changakpa matamdadi gyan taba waga ingangang manbaduda mayamdu tingak yengnai maduda makhoigi male warden aduna hairi boys meet your new friend Mr. William from Thanga maduda maning waida leiba satra amana makholdi thoktana thik noi madu ubada William sauningbaga poi adubu ahanba changlakta ngairibanina sauningbadudi uhandre makatana wardenna amuk samthari ado boys yengose namanaba anuba sigi pot chaigi thamfam noina silo aduga phamungsu yengminaro asi hairamlaga warden adudi thokre aduga William di tingak akoibada amuk yeng leiriba anuba mamanaba mayamsida amuk yeng tawduna leiri maduda makhoigi maraktagi mamanaba punsiba kauba ama thoglaklaga phat hairi oi bye agi ming punsiba kongbadagine adu nang potchai se sida thamnase aduga phamungbudi yam hanglisine sidai nang apamba tumningba amada tumo ngasai dai tuminna leiramba William handakti makhol thoglakle Williamna asika singi se sida semage asumna makhoi ani ahum thoglaklaga seminare adubo ataidudi noki yenglaga moina thokpa wari sanaraga leiri makhoi maraktagi pathau kauba amana lona tuminna asumna hari itaw asidai group se onsinaunugo
ꯑꯁꯤ ꯕꯦꯔꯥ ꯀꯥꯕꯅꯤ ꯑꯗꯨꯕꯨ ꯋꯤꯂꯤꯌꯝꯗꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯏꯉꯛ ꯉꯛꯆꯩ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯪꯉꯛꯏ ꯄꯥꯊꯧꯅ ꯈꯨꯝꯃꯛꯏ ꯃꯣꯏꯁꯦ ꯃꯤ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕ ꯌꯥꯝ ꯀꯟꯕꯅꯤ ꯑꯩꯈꯣꯏꯒꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯐꯨꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯋꯤꯂꯤꯌꯝꯅ ꯑꯗꯨ ꯏꯇꯥꯎ ꯉꯁꯥꯏ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯕꯗ ꯃꯣꯏꯅ ꯅꯣꯛꯏꯗꯨ ꯀꯩꯒꯤꯅꯣ ꯄꯥꯊꯧꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯨꯗꯤ ꯃꯩꯇꯩꯒꯤ ꯃꯤꯡ ꯅꯠꯇꯦꯗꯅ ꯑꯗꯨꯗ ꯅꯣꯛꯏ ꯑꯣꯏꯔꯝꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯕꯣꯔꯗꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯅꯤꯇꯤ ꯅꯤꯌꯝ ꯆꯠꯅꯩ ꯍꯥꯏꯕꯗꯨꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ나 ꯋꯤꯂꯤꯌꯝꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯑꯇꯩꯅ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯅ ꯃꯍꯥꯛꯀ ꯃꯔꯨꯞ ꯁꯦꯝꯅꯤꯡꯕ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯄꯨꯟꯁꯤꯕ ꯄꯥꯊꯧ ꯑꯃꯗꯤ ꯌꯥꯏꯃꯅꯤ ꯐꯝꯅ ꯐꯝꯅ ꯃꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯐꯝꯅ ꯐꯝꯅ ꯃꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯔꯛꯏ ꯄꯥꯊꯧꯅ ꯑꯗꯨ ꯏꯇꯥꯎ ꯍꯥꯟꯅ ꯀ꯭ꯂꯥꯁ 11ꯁꯨ ꯁꯤꯗ ꯑꯗꯨꯝ ꯇꯝꯃꯛꯄ ꯅꯠꯇ꯭ꯔꯣ ꯋꯤꯂꯤꯌꯝꯅ ꯈꯨꯝꯂꯛꯏ ꯇꯝꯃꯤ ꯄꯥꯊꯧꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯪꯗꯕ ꯋꯤꯂꯤꯌꯝꯅ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯑꯅꯝꯕꯅ ꯀꯥꯔꯛꯇꯦꯗ ꯃꯗꯨꯗ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯀꯥꯔꯛꯇꯦꯗ ꯍꯟꯗꯛꯇꯅꯤ 12 ꯀꯥꯗꯣꯔꯕꯅꯤꯅ ꯁꯤꯗ ꯂꯩꯕꯩ ꯋꯥꯅꯤ ꯍꯥꯟꯅꯗꯤ 11 ꯀꯥꯔꯤꯉꯩꯗ ꯃꯤꯒ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅꯒ ꯐꯖꯅ ꯆꯠꯇ꯭ꯔꯦ ꯑꯗꯨꯏ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤꯅꯤ ꯃꯇꯥꯡꯁꯤꯗ ꯌꯥꯏꯃꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯝꯖꯤꯜꯂꯛꯏ ꯑꯗꯨ ꯅꯪꯗꯤ ꯑꯅꯧꯕꯅꯤꯅ ꯁꯤꯗ ꯀꯩꯀꯩ ꯀꯃꯥꯏ ꯇꯧꯋꯦꯗꯣ ꯑꯝꯇ ꯈꯪꯉꯝꯃꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯤꯠꯆꯤ ꯈꯠꯅꯔꯒ ꯅꯣꯛꯏ ꯋꯤꯂꯤꯌꯝꯗꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯑꯅꯧꯕꯒ ꯑꯣꯏꯕꯅꯤꯅ ꯏꯄꯪ ꯄꯪꯅ ꯑꯁꯨꯝꯅ ꯈꯨꯝꯗꯣꯔꯛꯏ ꯃꯥꯗꯤ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯁꯦ ꯈꯔ ꯉꯥꯡꯒꯟꯕ ꯉꯥꯡꯕ ꯐꯕ ꯌꯥꯏꯃꯗꯨ ꯃꯍꯥꯛꯀꯤ ꯐꯔꯛ ꯇꯧꯔꯛꯀꯦ ꯇꯧꯏ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯄꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯅ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯁꯤꯅ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯅꯨ ꯃꯥꯗꯤ ꯅꯨꯄꯤꯒꯤ ꯋꯥꯗ ꯇꯧ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯏꯃ ꯀꯤꯟꯅ ꯄꯣꯞ ꯂꯥꯎꯅ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯅꯣꯛꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯇꯟꯖꯥ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯃ ꯄꯥꯟꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯛꯄ ꯑꯗꯨ ꯋꯤꯂꯤꯌꯝꯗꯤ ꯍꯦꯛ ꯃꯤꯠꯆꯥꯅꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯇꯞꯅ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯌꯦꯡꯅꯗꯨꯅ ꯂꯩ ꯃꯗꯨ ꯎꯕꯗ ꯄꯥꯊꯧꯅ ꯍꯪꯂꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯀꯥꯏꯗꯅꯣ ꯌꯦꯡꯅꯗꯨꯅ ꯋꯤꯂꯤꯌꯝꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯉꯛꯏꯁꯤ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯌꯥꯏꯃꯅ ꯀꯔꯤꯁꯨ ꯈꯟꯗꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯖꯤꯟꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯪꯂꯛꯂꯦ ꯌꯥꯏꯃꯅ ꯑꯁ ꯅꯪꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯥꯏꯖꯤꯜꯂꯛꯑꯦ ꯋꯤꯂꯤꯌꯝꯅ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯎꯔꯝꯃꯤ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯇꯩ ꯑꯉꯥꯡꯂ ꯃꯤꯔ ꯀꯩꯅꯣ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯋꯤꯂꯤꯌꯝꯒꯤ ꯋꯥꯈꯜꯗꯗꯤ ꯆꯤꯡꯅꯔꯒ ꯂꯩꯔꯦ ꯌꯦꯡꯉꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯁꯑꯣꯡ ꯑꯗꯨ ꯎꯍꯧꯕꯅꯤꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯤ ꯑꯗꯨꯕꯨ ꯕꯣꯔꯗꯤꯡ ꯑꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯊꯣꯏꯅ ꯀꯅꯥꯃꯇꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕ ꯅꯠꯇꯦ ꯇꯧꯕꯕꯨꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛꯇꯤ ꯑꯣꯏ ꯁꯦꯄꯔꯦꯠ ꯕꯣꯔꯗꯤꯡ ꯐꯣꯔ ꯕꯣꯏꯁ ꯑꯦꯟ ꯒꯔꯜꯁ ꯃꯇꯤꯛ ꯆꯥꯔꯕ ꯋꯥꯔꯗꯦꯟ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯝꯊꯤꯔꯕ ꯆꯥꯎꯕꯒꯤ ꯃꯤꯁꯤ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯃꯇꯤꯛ ꯆꯥꯅ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅꯅ ꯈꯪꯈꯤꯗ꯭ꯔꯦ ꯆꯥꯎꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯆꯠꯄ ꯑꯃꯈꯛꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯃꯤꯡꯁꯨ ꯆꯥꯎꯕ ꯀꯧꯈꯤꯕꯅꯤ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯋꯥꯉꯥꯡ ꯁꯉꯥꯡꯗꯩ ꯍꯧꯔꯒ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯂꯣꯏꯅ ꯇꯧꯖꯔꯕꯁꯨ ꯃꯁꯛꯇ ꯌꯦꯡꯉꯨꯔꯕꯗꯤ ꯏꯪꯅ ꯂꯦꯝꯖꯕꯤ ꯁꯪꯈꯣꯟꯕꯤ ꯑꯃꯗꯒꯤ ꯀꯔꯤꯁꯨ ꯇꯥꯕ ꯅꯠꯇꯦ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛꯀꯤ ꯂꯣꯟꯗ ꯍꯥꯏꯔꯕꯗꯤ ꯇꯣꯝꯕꯣꯏꯅ ꯐꯖꯕꯗꯤ ꯃꯃꯤꯡ ꯆꯠꯂꯤ ꯀꯥꯏꯗꯨꯅꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯂꯩꯖꯔꯕꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯣꯔꯗꯤꯡꯗ ꯀꯝꯗꯧꯅ ꯁꯤꯈꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯃꯤ ꯇꯥꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯩ ꯀꯥꯗ ꯂꯣꯏꯅꯃꯛ ꯂꯩꯅꯔꯦ ꯆꯥꯛꯁꯨ ꯆꯥꯕ ꯇꯣꯛꯅꯕ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯃꯌꯥꯝꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯤꯇ ꯅꯧꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯥꯎꯔꯤ ꯄꯨꯟꯁꯤꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯁꯤ ꯈꯔ ꯁꯥꯊꯤꯕꯅꯤꯀꯣ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯁꯦ ꯄꯨꯟꯁꯤꯕꯅ ꯈꯪꯗꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯌꯦꯡꯉꯣ ꯈꯪꯉꯛꯀꯅꯤ ꯋꯤꯂꯤꯌꯝꯅ ꯑꯁ ꯇꯟꯗꯧꯔꯤꯗ ꯑꯁꯨꯝꯅ ꯋꯤꯂꯤꯌꯝꯅ ꯕꯤꯠ ꯇꯦꯛꯄ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯃꯃꯥꯟꯅꯕ
pathona amuk mating pangsilai. Hera, kaim khaluno, nang nabit leitradi, lainana bamaram suyam lay. William na, karibo, pathona ri. Napi masak pajabayam lay bane. Pathona, michi khachilaga, hairek ba waduda, mayam do wa noi. Talatuda, makogi warden wariba, ahum do pat changlay. Warden aman hari. Is, taunari siyong, kari lusin ba yaba lusilaga, tumina lagi di haidadana, lang naraga layba. Makogi wardena, hairak ba wasida, ka asida layba, kara hena, mathong chada ba nupamacha amana, kumdorak ba wahidu tabada, sauning ba amati paugani. Lang ini kaino, ngasi ano balak ba sida, sumpara tambiribane. Kumdoray ba wa asida, onsin narurabadi, soydana chay chara ni kanduna, kara ing tappa warden aduna, wa samjilay. Yare, nangi malan bidu to. Adu yung, ano bulak pa se, maming di khangnaramani. Mangunda na koina, RR su khara tambiyo. Ngasigi oy na di, noy lirik padra su pothana batong naro. Lang di lang akano, asi hairam duna, makoy thokre. Aduga, lehauri ba khara tu, amuk hana dona, magi, wari pangsada saba hona rai. Marak tu da, William hoisu sana rai. William na hari. Adu itaw, nupironggi na kadom na lagi. William na hanglakpa, hairakpa khuding, karan hekta taning berkhangde. Karan tagan ba pathona, nokla ga khumlai. Is, lakpa dangari, nupi hanaga hangai ne. Punsi bana. Chalo hoy, nangsu, karan dangang le. Mi khangning dana hangjabani. Pathona, phagi tawnida. Asom saita leibani. Haujikti, phajana uraroi, numidang nina. William na hari. Ado aidi, nupi di kaya hainade. Itha thajadana, William na asom na hairakpa asidadi, makoy ahumdo, tingak yengnaraga lay. Aduga William na amuk sumaka tarai. Ado akhoi itaw kong nugumse. Yamna koina ba, yamna lapna ba male. Adu saru bai kong nase. Pathona, bai haiba. Wahai sidi nupigi oikrabani. Adu na tale. William na. Kamaina. Yaiman hairi. Sumi yung, moy nupi masenti bai loina kong nabani. Moy ki mawong siga hairurati. Akhoi na mo ita kong napam thokbani. Ado yam phajaroi karem na bo na thoni haidana itaw kong narisini punsiban hari. Ado phare mayam tumase amu wari sana layana akhoi maikon do amuk lani. William na kanano maikon ade mayam do wa launa noi aduga pathona khumlai. As hayeng yengo akhoi warden lady se asigi marakta mamai kon ba ma yawbani khadang tumba ma adu dune maikon haise. William na as noi su yae punsiban hari. Yare se sum koi thanaraga leirano tumase hayeng deidi akhoi mari surbanina nairadawni. Yaimana tumase asumna makhoi mari betsu thangna leibanina tumnaba sem sanare. Tumbasu yawnakre. Adubo William di phamung wanabo oibana tumthaba pak yadre. Mamit uisinba khaktani. Sum leirambadei ataisu mahi tumnakre. Adubo William di tumba yadre. Yeta amuk chep, oida amuk chep tauraga leiri. Makoine leiri ba sisu floor ahum naiba building ni. Floor amamamgi warden amamam mayai gi ka aduda tumbani. Aduga ka masingdi punna tarani thoi subani. Makoine leiri si mayai gi floor adugi taruk suba room ni. Sum hiplaga tumba yada boy kariboy leiba aduda mang oi ha oi ka aduda nupi ama changlaklaga makoi mayam tumna bagi marakta nupa ama kanna kauthokpagi makhol tarai. Ahanbadadi William kaisu thoine khanjindabani. Atopa warden gumba helper gumba oina male khanna. Adubo hawdokpa changkhiba nupa adugi phamungduda nahebagi khonjal ama amuk tarakle. Hawgatlagadi yengdre. Adubo sum tarambadagi nupa adu manglaknaba manbagi mawong tawrakle. Madudagi William swai lawi. Hawgatlaga kaidawrabunu yengurage khanna mahak mamitu phat pangthorai. Ka adu mai thalabasu kangkhal loina thanabanina kari tauri phajana amata unaba nate. Naheriba mawong adusu tanaba mawongda khongthang makhol thokhandana phamung tamna changsilai. Phamung adu hek yobagadi makhogi ka adugi mamanaba ngasai mahaki maming panbada nokhiba warden-da usittabai mawong tawba adugi mathakta mahaka tuminnariba mamanaba amagi makhong makhut adu phaina thangatuna punna tuminnaduna lerami. Madu thangatpaduna maram oiraga nupadu manglaknaba oirame. Maduda
ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯏꯇꯥꯎ?" ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯒ ꯍꯧꯗꯣꯛꯄ ꯑꯁꯤꯗꯗꯤ ꯃꯤꯀꯞ ꯈꯥꯡꯊꯣꯛ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯊꯥꯡꯒꯠꯂꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯂꯒ ꯑꯉꯧ ꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣꯏ, ꯑꯣꯏ, ꯅꯈꯣꯡ ꯅꯈꯨꯠꯁꯦ ꯊꯥꯡꯒꯠꯇ꯭ꯔꯗꯤ ꯇꯨꯝꯕ ꯍꯩꯇ꯭ꯔꯣ?" ꯇꯨꯝꯃꯤꯕ ꯑꯃꯗꯨꯁꯨ ꯃꯃꯤꯠꯁꯨ ꯄꯥꯡꯗꯦ, ꯍꯣꯏꯁꯨ ꯍꯥꯏꯗꯦ, ꯃꯥꯏꯁꯨ ꯍꯥꯏꯗꯦ, ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯪꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯉꯧ ꯁꯅꯥ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯨꯝ ꯎꯏꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄ ꯂꯥꯛꯏꯕ ꯋꯤꯂꯤꯌꯝꯗ ꯀꯔꯤꯃꯠꯇ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯋꯤꯂꯤꯌꯝꯗꯤ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯪꯂꯥꯛꯅꯕ ꯑꯗꯨ ꯐꯅꯅꯕ ꯍꯧꯗꯣꯛꯄꯤꯕꯁꯤꯐꯥꯎ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯠ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯕꯦꯔꯦꯟꯗꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯣꯡꯊꯥꯡ ꯍꯧꯅ ꯆꯦꯟꯈꯤꯕ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯊꯣꯡꯅꯥꯎꯔꯣꯝꯗ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯇꯣꯞꯄ ꯔꯨꯝꯒꯤ ꯃꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯦ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ꯫ ꯐꯃꯨꯡ ꯌꯧꯕꯒ ꯂꯣꯡꯅ ꯍꯤꯞꯄꯒ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ, "ꯀꯔꯤꯅꯣ ꯕꯣꯔꯗꯤꯡꯁꯤꯗ ꯇꯧꯅꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯇꯕꯩ ꯈꯪꯗꯕ ꯑꯣꯏꯗꯣꯏꯔꯥ? ꯁꯥꯇ꯭ꯔꯅꯦꯅ ꯂꯩꯔꯝꯃꯤꯁꯤ ꯃꯊꯣꯡꯗꯤ ꯏꯆꯥ ꯆꯥꯗꯦ꯫ ꯑꯩꯁꯨ ꯐꯅ ꯉꯥꯎꯁꯤꯟꯅꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯣ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ ꯗꯃꯥꯗ ꯍꯦꯜꯂꯝꯂꯦ." ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯍꯟꯗꯛꯇꯤ ꯎꯏꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ, ꯃꯪꯂꯥꯟꯗ ꯎꯔꯤꯕꯁꯤ ꯅꯠꯇꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯕ꯭ꯔꯁ ꯇꯧꯕ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯇꯦꯕꯜ ꯂꯩꯅꯔꯤꯕ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯅꯔꯒ ꯄꯥꯅꯔꯤ꯫ ꯃꯍꯩꯔꯣꯏ 15ꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯕ ꯀꯥꯅꯤꯅ ꯕꯦꯗ ꯑꯃꯗ ꯑꯅꯤ ꯇꯨꯃꯤꯟꯅꯕꯁꯤꯡꯒꯤꯗꯤ ꯇꯦꯕꯜ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯥꯔꯒ ꯄꯨꯟꯅ ꯄꯨꯟꯅ ꯄꯥꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯋꯤꯂꯤꯌꯝꯗꯤ ꯕꯦꯗ ꯇꯣꯉꯥꯟꯕꯅꯤꯅ ꯃꯇꯣꯝꯇ ꯄꯥꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯀꯥꯏ ꯁꯨꯕ ꯌꯥꯝꯅ ꯍꯩꯕ ꯄꯥꯊꯧꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯋꯥꯔꯤ ꯍꯧꯔꯛꯏ, "ꯇꯨ ꯏꯇꯥꯎ, ꯌꯦꯡꯉꯨ, ꯑꯁꯤꯗꯩ ꯈꯔ ꯁꯥꯊꯤꯕ ꯃꯥꯟꯕꯁꯦ ꯑꯉꯧ ꯁꯅꯥ ꯀꯧꯕꯅꯤ꯫ ꯑꯇꯩ ꯃꯥꯒ ꯄꯨꯜꯂꯤꯁꯤꯡꯁꯤꯗꯤ ꯀꯣꯟꯅ ꯇꯞꯅ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯟꯅ ꯈꯪꯍꯧꯕꯅ ꯅꯪ ꯐꯅꯤ." ꯋꯤꯂꯤꯌꯝꯅ, "ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ?" ꯄꯥꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁꯤ ꯃꯤꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯕꯅꯤ, ꯀ꯭ꯔꯥꯏꯝꯁꯨ ꯌꯥꯝ ꯆꯦꯟꯅꯕꯅꯤ ꯁ꯭ꯀꯨꯜꯁꯤꯗ꯫ ꯑꯗꯣ ꯔꯤꯆ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥ ꯃꯁꯨꯅꯤꯅ ꯁ꯭ꯀꯨꯜꯅꯁꯨ ꯍꯦꯚꯤ ꯄꯅꯤꯁꯃꯦꯟꯗꯤ ꯀꯌꯥ ꯄꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯒ ꯊꯣꯏꯅ ꯌꯦꯠꯂꯨꯅꯨ, ꯀꯥꯔꯟ ꯇꯥꯖꯔꯛꯁꯅꯤ." ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯈꯔ ꯀꯤꯔꯞ ꯇꯧꯕꯩ ꯃꯑꯣꯡꯒ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯋꯤꯂꯤꯌꯝꯁꯨ ꯍꯥꯏꯔꯞ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯪꯉꯛꯏ, "ꯀꯩꯗꯧꯕꯩ? ꯃꯥꯒ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ, ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯑꯗꯨꯏ ꯋꯥꯗꯤ." ꯋꯤꯂꯤꯌꯝ ꯃꯉꯥꯎ ꯊꯤꯖꯔꯁꯨ ꯃꯤꯅ ꯀꯥꯔꯟ ꯇꯥꯔꯛꯄꯗꯤ ꯍꯥꯟꯅꯗꯩꯁꯨ ꯍꯧꯅ ꯌꯥꯔꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯑꯉꯧ ꯁꯅꯥꯒꯤ ꯃꯒꯨꯟ ꯈꯪꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯝꯂꯤꯕ ꯋꯥꯗꯨ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯎꯊꯣꯛꯆꯅ ꯋꯥ ꯑꯃ ꯑꯃꯨꯛ ꯇꯝꯃꯤ, "ꯉꯔꯥꯡ ꯃꯪꯂꯥꯛꯅꯔꯒ ꯁꯤꯗꯣꯏ ꯇꯧꯔꯝꯃꯕꯅꯤ, ꯑꯩꯅ ꯍꯧꯗꯣꯛꯄꯗ ꯍꯤꯡꯉꯤꯅꯤ." ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ, "ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ?" ꯋꯤꯂꯤꯌꯝꯅ, "ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯏꯗꯤ ꯂꯣꯏ ꯇꯨꯝꯈ꯭ꯔꯦꯗꯅ, ꯑꯗꯣ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯦꯅ ꯂꯩꯔꯤꯉꯩꯗ ꯃꯪꯂꯥꯛꯅꯔꯛꯄ ꯃꯥꯜꯂꯦꯅ ꯆꯪꯉꯨꯕꯅꯤ, ꯑꯗꯨꯒ ꯍꯧꯗꯣꯛꯑꯝꯕꯅꯤ꯫ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯔꯛꯇꯦ, ꯀꯣꯛꯇꯤ ꯈꯔ ꯆꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯐꯔꯛ ꯈꯔ ꯇꯥꯕꯅꯦꯅ꯫ ꯑꯗꯣ ꯀꯔꯤ ꯀꯔꯤꯗꯅꯣ ꯃꯥꯅ ꯀ꯭ꯔꯥꯏꯝꯒ ꯆꯦꯟꯅꯔꯤꯁꯦ? ꯑꯁ ꯌꯥꯝꯈ꯭ꯔꯦꯗ ꯑꯗꯨꯗꯤ, ꯅꯨꯄꯤꯒꯤꯁꯨ, ꯅꯤꯁꯥ ꯆꯥꯔꯝꯕꯩꯁꯨ, ꯃꯤꯒ ꯐꯨꯅꯔꯝꯕꯩꯁꯨ." ꯃꯁꯛꯁꯤꯒ ꯍꯥꯏꯗꯣꯔꯛꯏꯗꯨꯒ ꯌꯥꯝ ꯆꯥꯅꯩ꯫ ꯑꯗꯣ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯃꯥ ꯀꯣꯔꯠꯀ ꯌꯧꯔꯨꯔꯕꯅꯤ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯅꯨꯄꯤꯗ ꯀꯔꯤ ꯇꯧꯔꯨꯕꯩꯅꯣ? ꯀꯥꯔꯟ ꯇꯧꯔꯨꯕꯩꯔꯣ? ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦ, ꯃꯃꯥꯡ 11 ꯀꯥꯔꯤꯉꯩꯒꯤ ꯋꯥꯅꯤ꯫ ꯃꯥꯗꯤ ꯑꯗꯨꯝ ꯕꯣꯔꯗꯤꯡꯁꯤꯗ ꯂꯩꯕꯅꯤ, ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜꯁꯨ ꯐꯖꯅ ꯀꯥꯗꯕꯅꯤꯅ ꯄꯥꯛꯅ ꯈꯪꯉꯛꯈꯤꯗꯕꯩ ꯋꯥꯅꯤ." ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨ ꯀꯩꯗꯧꯔꯤꯅꯣꯕ?" ꯄꯥꯊꯧꯅ, "ꯑꯁ ꯇꯣꯝꯕꯣꯏ ꯑꯃ ꯃꯥꯅ ꯃꯣꯂꯦꯁ ꯇꯧꯔꯨꯕ ꯃꯥꯜꯂꯤ, ꯑꯗꯨꯏꯅꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯌꯨꯝꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦꯌꯦ, ꯑꯗꯨꯏꯅꯤ." "ꯏꯁ, ꯂꯣꯏꯔꯦꯍꯦ! ꯑꯗꯣ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯕꯣ?" "ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯕꯨ ꯅꯣꯏ ꯑꯩꯈꯣꯏ ꯐꯖꯅ ꯈꯪꯗ꯭ꯔꯤꯁꯤꯅꯤ꯫ ꯑꯗꯣ ꯃꯍꯥꯛꯀ
twins oibadudi akhoi class manaribani sida tambro haise tambani nungsi kaubani machin manau punna nungsi chawba kauba ama sikribaduna chawba masakti chap manabani amaduna tomboi oikibagi samkok lakak khara khenakibaini aduga hojik leirisina pura nupini adu kaino tomboi si aina tabadadi khara sathi hai nupana usilaktrasu adum phutharambaga yawe na tai adu sina kamai toriba pathong nari chawba so hanadi sathirambani ado nupi asingbo onba horakpa kandani sikrisi as nungaitene pathong nari yare sidi haukrapa warini ngarang khakta laaga nangna amuk prem poksilano wari kanna nungairingai maraksida makhoigi warden adu laaga amuk ngangsilai ai asigi pathau haibra panthau haibra asi mingonda amuk wari sajin leire tholo lo nasagi ne famda laik paro ngarang ta lai basida nangna amuk khairi oiramnine mahakna adumna hairi baduda pathauna tapna chiron tawrami tu asini maiko naido maduda William khangnok nungning lura male nok phet tawi madu ubada warden aduna amuk mangondu onsilai ai kaidawre nangna amuk noiduna aina ngangi jida nokning baga yawbro wari asigi mathangi part ngai minasi